चाबिरो खाइपुनोपु इमेज टीवी ने तराम ऑक्चबग लोइना ब्रजेश कुमार ना खुरुमजरी ngasi maruiba pauda Viksit Bharat at the rate of 2047 gi makada Visionary Voices session on entrepreneurship haiba hiramda khanane nabagi thoram pangthokre Nokpa kaururaba chimbal haina mengthonba street play relief camp ta lairiba inmate singidamakta utkre CBI amadi NIA na yum da sangduna thibu humba amadi saman thaduna kaukhatpagi thawongbu yaningdaba phongloktuna rally chatkre loinana suspend tawkhiba opposition party MP singi masing chamaga nipumathoi sukre mapungoi pau lobirasi Viksit Bharat at the rate of 2047 gi makhada Visionary Voices a session on entrepreneurship haiba hiramda khanan nabagi thorum ama DM College of Commerce ki BBA department sinduna DMCC multipurpose hall da pangthokre loinana annual taksop 2022-23 da saruk yakiba bakok mathang tarba mahiroi singda mana mathum sing yanthoki amadi resource person singa mahiroi singa gi marakta interaction program amasu pangthoki Thorum aduda DMU gi Vice Chancellor Professor N. Rajmohan, Manipur University gi Research and Development Cell gi Director Professor C.S. Ibohol Maitei, Thangjam Agro Industry Infra gi Founder Thangjam Joy Kumar Singh amasung DM College of Commerce and Controller of Examination DMU gi Principal Dr. A. Navachandrana Thorum gi athoi mitung sing oina saruk yaki Thorum aduda Dhanamanjuri University gi Vice Chancellor Professor N. Rajmohan Hai December Tramathoida Manipur University Dhanamanjuri University Amadi Cultural University gi Mahiroi Singh Oza Singh loinana Governor gi Raj Bhavan da Prime Minister na Viksit Bharat at the rate of 2047 asi hogdoklaba matung panel discussion ama tawduna pangthokre Madugi matung inna laibak ama chaukhatpa haibasi society ama chaukhatpa haibasida naha singi achauba thodang kya lei malemda fawarba mioi kya leiriba asi naha oiringe matamda makhoina toromba singthaba yaba thabak kya pangthoklamba adugi mahinani naha singda ahen bapukning sangsinba haibasi haujiki matam asidadi yamna maru oi naha kayada magi haijaba sinphamda mai onsinba haibasida wakal thadaba mathau tai hainasu phongdokhi Bharat ki aina apagi Viksit Bharat adi develop India haina 2047 se masi asu kadang ni ada ni India ki phukit ni sa ni pangku le ban pam agoi sigal le banate hai kai kun the so agoi agoi national mathematics degi ramanujan ki central economy ki birthday ta bane national mathematics de chigi so apagi Indian College of Science ta amuk saung bangku kana bana ki la tu re kai kun ni thoi apoi aduna so si program je atai institution ki so ta ko lai agoi dharma university so na ta ma ta ko chabai wa thank you very much Jiribam district ki Lengang Pokpi police outpost da commando unit da duty taduna leiba commando personnel amana mioi ama nomaina kaptun hatkre thodok aduda general commando adugi mayum miam thomjinduna thugai khre hari thodok asi ngarang numudang pung 9:15 rom tabada commando varek manungda thokibani laikidro mioi adugi maming oinam Gandhi sahi kontrani thoi apokpo o Mohan Kawi Thawal district ki Bengi mamang lekai dagini mioi asibu nomaina kaplam liba commando adugi maming Loitam Arunta chahi kontrani pat sure mahak yaipok pamon lekai dagini mahak Tamenglong da leiba 5th MR gi personnel ni Thawal commando da attach tawduna leibani hojik na Jiribam gi Lengang Pokpi da leiba commando unit ta posting tabani hari pau asina hai ngase pung 8 lom tabadagi thodok aduda laikhidraba me adugi laikai gi miam thodok adugi accused oriba commando adugi yaripok ta leiba mayumda thomjilaktuna miamna mayum sidokre Bengi khungi khoshaunarba masing yamba miamna accused oriba Arunta gi yaripok bamon laikai da leiba mayum yorakpada masing yamlaba policing ngakna leramba amadi fire service ki gari khamduna leramba ubuda miam khoshau nahan kibaga loinana police ka kanna moknaki Lengang Pokpi commando unit ki post commander na Jiribam police da pishalakpa report ki matung inadi
ngarang numidang pung nipan ga minute kun mungarom tabada berek aduda nomai makhol takibadagi sangsinna yenglubada loitam aruntana AK-47 gi nomai ama faiduna leplam ki maki manakta me amata duna lairamba thenglakibani hari hojik phawgi oina matau karamna thodo adu thokibano haiba khambangamdri adumakpo Jiribam police na thodo adui matang da case amasu lokhatkre hari Manipur thokliba thanipan surakadoriba sathirba kanglup ki irang asigi horpham oiriba Chuchampur district asida lairiba kuki jo phurup anigi marakta yam chauna ungkhatna duna khut thaduna khatna chainabagi thodok thoraktuna Chuchampur district ki mafam kyada sandorokpadagi irang asi laksinanabgi damak Chuchampur district Magistrate Dharun Kumar Esna ngarang nungthil athengbada thokiba order amada Chuchampur district punamak maru oina thingang fai khul asigi akoi mafam singda ngarang dagi horga mathang sahi 2024 gi February 9 phawba CRPC 1973 gi section 144 clause 2 gi makhada tha ani chupna curfew gi athingba thamjin khre hiram asigi matang da Chuchampur district SP na Chuchampur district magistrate pirakpa report ki matung ina Chuchampur da khundari ba kuki jo prup ani gi marakta ngarang nungthil dagi hona yamna ungkhatna ba thorki masina maram oiduna kanglup ani gi marakta khut thaduna phuna chaina ba yauki kanglup ki irang asi maru oina thingang fai khul dagi horakhibani mathang sandroktuna Chuchampur town ni mafam kya da su kanglup ani gi marakta irang horakhi maram aduna irang asi laksinanabgi damakta Chuchampur gi district magistrate na ngarang nungtil athengbada Chuchampur pumbada tha ani gi oina curfew thambagi order asi thokibani panba yabadi handak Manipur gi konung oiriba Imphal gi Jenims amasung Rims ta leiramba kuki singi asi bhakchang sing adu Chuchampur amadi Kangpokpi da pukhraba matungda Kangpokpi gi oinadi lairol chanbagi thoram pangthokre aduga Chuchampur gi oinadi asi bhakchang sing adu ngasi lairol chanbagi thoram pangthokani haiduna matam lepkhibani adubu kuki jo furup anigi marakta yamna chauna ungkhatnaba thorokpa asidagi karamba phibamda lakadagi haibadudi hojik phawgi oinadi chapchana khangbangamdri amaromda ngarang December tang 19 gi ahingda Lamka town da kanglup amaga gi marakta wakhal tanadabagi thokiba tho nangdiba thodo adugi matangda the Faite Tribe Council General Headquarters amasung Young Faite Association General Headquarters ki chirol amana nungaitaba phongdorokli Cheryl duna makata duna khudong sadaba kaya ga loinana center government ki thausil ga loinana Manipur gi capital da maitai singi khutta thawai kat kraba martyr sing aikoi iramdam imalebak ta purakle amadi makhoi kai khunaba utuna Christian burial tawbasi aikoi gi tawdaba yadraba thawakni adubu December kunda Flimsy ground da lairon chanabagi thabak thoramda ekhai thingaiba oinabagi wakhalol leiba kara yaukibasi laibak thibani the Faite Tribe Council amasu Young Faite Association ki maikai dagi miyam praja CSO amadi concerned authorities singda aikhoigi martyr singi December kunda ekai khumnabu utpaga loinana ingna santi oina pangthoknabada khuningmakna cooperation pibinanaba appeal tori hari Mayai Kaba Nisa heroin number 4 WY tablet SP tablet atai nisa oina siznariba sing siznaba amadi yonba yaroi haina Arambai Tengol Kaksing unit 26 ki maikai dagi phongdorokli Arambai Tengol Kaksing unit na thorok pachol amada pallibadi 80 Kaksing unit na koli mafam singda maram sadana ngahak laktana bazar thong lolhanbada sogotlaroi maramdi hoji oiriba Manipur gi phibam asida nomagi chara tanjariba singda awaba yamna pi Maruk tender sanaminariba member singi senthok lambi awat apatana minaraga makhatana chathanaba tawbiu imung manung ki khatna chainabada 80 na mityeng changloi adu ot panaiba blackmail na chingba toromba thoklabadi 80 na tumina leithokloi mayai kabani sasinaba amadi yonba yaroi hairi wafam asi thoidrabadi maduda tholakpa apaphatagi daita masamasana pujagadabani hairi
Kakching district labor school ahum haibadi Martin Grammar School Kakching, Wabagai Higher Secondary School amadi Padmaratna English School Kakching da disaster management gi matang da awareness program sing pangthokre. Indian Red Cross Society Kakching district branch sinduna pangthokiba awareness program aduda prakriti na thoanba khudong thiba sing yuha haba ising ichaw landslide na sing basing thorakpada matau karamna mayok labgani haibagi matang da mahiroi sing da takpi tambikhi. Ngasi awareness program aduda Indian Red Cross Society Kakching District Branch ki Vice President Moirangthem Manihar, Chairman Dr. M. Rajkumar, Secretary KSS Dharmdas, Treasurer SS Manihar amadi atai branch asigi member sing su saruk yaki aduga IRCS Kakching Branch ki member P. Lokendrona program conduct tauki. October ahum da Thongaujam Brinda amadi Yambem labagi marakta mobile phone da sanakiba wari ama December 12 amadi taramarigi lonaba ahinda viral chalakkiba audio recording amagi matangda Brinda masana audio aduda haikiba wafam sing adu withdraw tore haina ngarang paumi amadi marapai bisingi mamangda phongdokre wafam asi ngarang numidang ya school janmasthan da leba Brinda gi yumda pangthokkibani phongdokibani mahakna hai mamangda lanai meeting amada video viral oirakpadagi loop kayana laktuna sengdok khraba matung October tang ahungi pung Nepal dagi mapan phawbagi manungda yambem labaga sanakiba wari ama December 13 da viral oirakpa asigi matangda haikiba ofam sing adu withdraw tore loinana khoishaunarba miyamna yumgi potchei kaya ama amang ata Tuhan badan natuna ipu Yuvraj Tikendrajitna thamlamba historical artifact amabu su thugairamba asi thamoi sokna nungaite haike ima khara amula ami sengdu u haidana haiba ima singla ambasidadi ayumda leidadana sengna hobdre sigi matungda October gi tangda yambim laga aiga sanaba wari ama naki December gi tang 12 ga 13 gi loinabada amuk viral ama amuk oire hariba viral oire wafam ase yambim labaga aiga lanai oina sanagi wafam ni hariba wafam ase mamangda haiki budumaina ha amuk hanna ngasisu withdraw tawjare Amaromda Singjamaidagi Yaskul Marapai Bilup Tara Marigi Convener Laim Pokpam Santiblana Pondok Kibada October ahumda Chanakiwa Wari Adubu Nahunana December Tarik Tarhomdo Amadi Tara Marigi Lonaba Ahing Kuki Singi Asiba Hakchang Moktagi Puthok Kiba Numit Asida Viral Oirakli Basi Kanagumba Amana Maningda Lila Sanaba Manba Mong Ama Yawu Maliba Asi Lengakna Mijang Sangbiduna Thidou loinana karigumba pungkun marigi manongda lengakna thidokpak ngamdrabadi lengakna audio asi viral chalanbani haina lawragni haina phongdokhi kolbung amasung phawak chau ikhai mamangi marakta cheliba khuga turalgi area da khulai paiba miusing chathok chasin tawri haibagi akaknaba paw ma phangbadagi Bisnupur district police amadi 16 Command Regiment ki apunba team amaga IGP Zone 2 DIG Range 3 amasung SP Bisnupur gi jeng makhada ngasi pung 3 lom tarak pada chingna wafam singda thiba humbagi thabak chathabada khujuk kulai kyamarum phagat pangamkhre phagat kiba kulai sing adudi magazine jawba carbine ama country mat 9mm pistol magazine ga loinaba ama 9mm round 3 IC hand grenade mari improvised motor tube ama 51mm IC motor cell ani smoke cell ama improvised motor cell tratret 12 bore rounds belt jawba mapan gram chanigi gunpowder ni operation adu pung mapan da lotion kit Lamboi khonang khongda hangliba relief camp ta leiba inmate sing asi social welfare department ge akhanaba thorang amaga loinana artist singna sanaba street play nokpa kaurba chimbal utuna momon minok tamhankre amadi street play asigi kuthang da awareness kya so pikre department asina sinduna ngasi relief camp asida pangthokiba street play show tawbagi thoram
amada department asigi disability cell gi deputy director AS Robinson hai social welfare department na disability widow amadi tongan ba hiram kaya da piriba scheme sing asi Manipur gi mafam khuding da paksanna khangba ngamdaba asi khangananaba amadi relief camp ta leiba inmate sing na wakhal haksang wana leiba asi kokna nabudabak program asi sinbani department asina mafam sinba thungna chatpa ngamdrabasu artist singi kuthangda mass awareness pinanaba honaduna scheme asi khan bani hairiba street play gi kuthangda awareness piba amadi awa pothanaba gi thoram asi relief camp khudingda chatuna utpada natana mass oina miyamda unanaba honagani haiki thoram aduda social welfare department gi deputy director L Dhanesur amadi PWD cell gi commissioner Y Birharina singba kayana saruk yaki akhoi department sigi leiriba myam si khangdaba mpham kyamuk leiri aduna khoina sagi mafam khutimakta akhoina di department di satya yadrabnina asigi relief camp da leiriba myam si sida sagi akhoi gi lila drama tabu kambu sina moida khoina contact tawraga moina sumaya tawraga moi kanaba myam si su kha lobiningai haina khoina myam na sikumba program si silaga ngasi si sumaina pangthokta sei asigi hokyu jungi tang taruk tagi hoduna all Manipur relief and village volunteer organization committee na Manipur da thokle bakanglokki irang asina maram oirga mayum makai mai thadok pikraba micham miyam gi punsina ngasi fawbada relief camp ta sangrapam laudun lairiba asida committee gi maikai dagi angamba mateng pangduna lakli haina committee asigi general secretary Sitaljit Hawamna phongdokre wafam singasi Manipur press club ta pangthokpa pawgi mifam amada phongdokhibani mahakna makhata adun hai Manipur da lairiba tongan ba pukchel chaurba mioi singna angamba mateng pangbirakpa amadi committee asigi volunteer singna masagi ngamjaba puthoknaduna mateng pangbagi thabak asi chathaduna lakli matung tarakpa singdasu angamba mateng pangkigani hainasu phongdokhi nakal amaromda pawmisinga unaba aduda saruk yarduna committee asigi advisor M Anand Sharma na hai tungi yumbi warkadaba chahi nauriba mahiroi singna mahi masing tamba dagi nathaiduna masa masagi maramdam ngaktananabgi damakta chingkhong chingya singda ingtham thagi ingkhraba matam asida chaba machet tuma machet tawduna yamna waba phibam amada makoi gi punsi leliba asida Manipur da leiriba pukchel chaurba mioi singna makoi gi damak angamba mateng pangbiu amadi committee asigi makai dagi chu makoi gi dama angamba mateng pangani hainasu phongdokhi Weekend dari singa mandi mengaku singa itu masih ada kena atau kita kena baca dari ahli mereka niam nak makin banyak yang jauh mana punya tu kayak ada apa yang terang atau asing berbeda asing mana tak asing mana itu terjadi maka tak masuk itu terus dia cepat open so kita bisa muy pernah nak ni ba muy sikit jaket important paling untuk season ni sumber angla muy awan pa angla hawe adu ko ina untuk season sing ina ayam baron dia personal sabi kampu kadam sum lang di luar ma khol sa ci do ndak ko itu tu sa kana bona all Manipur dia kan village Kangpokpi district ki manung chana laiba Waithau Chiru village ki chairman SR Thoidi Shong amadi member SD Sempu anina Waithau Chiru miyam gi mahut chillaga iramda Manipur gi damak cheli chongliba All Manipur United Clubs Organization amuko da mateng oina seng bek manga sel oina lupa lising tramanga mateng piramle ngasi Waithau Chiru village gi chairman oirba SR Thoidi Shong amadi member SD Sempu anina amuko gi office ta laktuna Manipur gi hojik oiriba phibam asida Waithau Chiru gi miyamna lauriba thodang singi matangda amasung matam sangna punna nuksi chanana hingminarakpa gi wari kya ningsing minabaga loinana iramda Manipur gi apunbagi saktam amadi lamgi ngangphai ngam innabagi thodang gi matangda su wafam kaya phongdok minakhi hairi Impal iski sidio timna Indian Med Foreign Liquor IMFL lalon bemioi amat tuan ba IMFL ke konana phagat khre
Thadok asi ngasi upung mapalom tabada Imphal East District ki Additional SP Operation KS Hirojit MPS ki Supervision makhada Imphal East ki OC CDO Inspector KS Henry na Lusingba Commando Team amana Singarel Tezpur da achat awok sing sek tawbada IMFL lalonba mioi ama yu makhal kya ga loina phagat ki Pharaw mioi adugi mameng Moirang Thep Suraj Singh Sahikun apokpa laikhidraba M Ibomsa Imphal West ki langjing achobadagini mangondagi phangkiba yu singdudi 500 ml gi Kingfisher can chatret ke kun 180 ml gi Old Monk bottle chatret ke kun 375 ml gi Old Monk bottle chahungfu 500 ml gi Old Monk bottle marfudra taruk 750 ml gi Old Monk bottle chamaga kun 750 ml gi blended fried bottle kun ga mari 375 ml gi blended Sprite bottle humrani toy 180 ml gi blended Sprite bottle marfudra taruk 180 ml gi Sterling bottle chani ga nifu cham 180 ml gi McDowell bottle chamri ga kontrani toy 375 ml gi McDowell bottle chama kun amadi 750 ml gi McDowell bottle marfu marini Pharaw mioi ga loinana phagat kiba IMFL sing makha taba legal proceeding chatanaba Imphal East ki Excise Department da sinakre hairi ngasi nungtil pung ahum taba matamda kasar gi Sribar Moragang da leiba thamba mayum slow din gi yumda igi khongul liba thorom pangthokre thorom asida Samsur Jamal na mifam mapu retired IPS Sarangtem Manau Vina Chief Guest amadi Guest of Honor oina Thangjam President NYFA Hidam Nando na chingba saknairba miyosing saruk yaki Tharonggi Chief Guest oikiba Manau Vina haikibada Mitei amasung Mitei pangal singi marakta lairiba igi oiba likul marik chumna thambiki Khongchat asida mari leinaba lairik kayasu hianthoki Manipur da haukiba me ahumdagi hauduna ngasi fauba kuki militants singna maitai furupta nongmai bom kapsinduna amadi yum kai kaya mai thaduna landarakpa aduda masa ngaktuk chananaba mayum makai kannanaba hotnabada achauba thodang loriba mioi singda CBI amadi NIA na yumda changduna amadi samon thaduna kokhatlakpa Thodokpu Yaningdo Phongloktuna Khurai Thangjam Laikai Apunba Maira Paibi amadi Laikai aduda leiba Apunba Club singi mioi singa punduna ngasi Khurai lambi da miyamgi khongchat ama chatkre khongchat aduga mari leinana Khurai Thangjam Laikai Apunba Maira Paibi Loki Secretary Lairen Mayum Nawbina Phongdorpada me ahumdagi hauduna kuki militants singna singya nakna khundaba maitai khun singda atamnana changduna micham miyam kayagi yum kai maina tumna thadok pada natana nongwai bom kapsinduna micham kaya halakpa aduda masagi thawai kanjanaba amadi yum kai maina thadok kiba asi tawdunaba khun ngakcheriba mioi singda CBI amadi NIA na yumda changduna ngahak laitana thiba humba chatharliba asi khudakta lepkadabani makhatana laikai amatada changlakpa yaroi micham miyam phage khanduna changlakpa tarbadi miyam punamak phagadabni hainsu phongdokhi Hausi akhoi leijariba 120 chigi hanjan akhoi da atamna ka khanba ma yauri masi akhoi thamoi songmi ya janingde atai mafam kaya da khulai ka konana phagi basing ngasi phaude case pali haina tade aduna thado ki bagi akhoi I paw loina tai adu orakasu hausi hairiba akhoi angang sing makhata na amuk khanna kunna pasaliba si umasing sida amungan na CBI khangdi NIA khangdi amatta sangak pa yaroi haiba kai da sangak mama khoi phabi la Dakal amaromda khongchat adugi manung channa CBI changlakpa yaroi khun ngakpa mioi phage haibadi miyam punamuk phabiu CBI amadi NIA na thokliba irang asi hena chakthoknanaba sinbiganu thaba play card kaya sinna batanatana khun ngakpa mioi phaba yaroi CBI lekai da changlakpa yaroi haiba kholau kaya su lauki
Kanto Sabalagi Komanda Yum Palakiba Sijagur Mayum Ongbi Romitagi Misi Asigamari Lenana Police na Pagat Kraba Romitagi Mapuroiba Bidanan Ngasi Lampel Kota Putok Labo Matung Makatana investigation gidamat namit taramani gi police kachas di remand Dr. Kri Bidanan Kota Putok kani haibagi pau fangbadagi Romitagi imung manungna Kota Thomjulaktuna Miyam gi oiba ma thokre Pamdo Thodok Sing Thoktanam gidabak Lampel Police Station gi Maikai akan section Thorang Sing Lokat pa oina gel on sinduna Mewe amata jangan kidre Adumapu court na accuse oiba Bidyanan asi namit taramangani gi police custody remand pibadagi nupi mayumgi maikaidagi lakiba miyam singa ningthina unaduna wari chanaki hairi Manipur Panchayat Raj Act 1994 gi matung ina taruk suba General Panchayat Election asi pangthok trabanina manga suba General Panchayat Election da mai pakiba elected sing panchayat ki thabak singi thau puhan biu madugi mahutta anauba administration committee semnanaba hotnariba asi act asigi wangmada oibana semba yaroi haina panchayat member jila parishad pradhan singi apunba ad hoc committee gi chairman Phairojam Hiramani na phongdokre 2022 की अक्टूबर दा ताम लोइख्रबा पंचायत इलेक्शन हौजिक पावबा इलेक्शन पांथोकपा ngamdaba amadi anauba committee semnanaba hotnariba asiga mari leinana edo committee na sinduna ngasi kongpal khetri leikai da pangthokpa khananainaba amada mahakna wafam asi phongdokibani mahakna makhata na hai lengak na tuminna laisinba asina maram oirga elected oikraba panchayat member singna Manipur High Court ta thakiba writ petition amagi matung inna Manipur High Court na sub hanagi elected person sing thau puan gadabani haina thokiba order adu hojik phawba lengak na thabak ta onthok taba asi yaningde Manipur Panchayati Raj Act 1994 gi matung inna elected sing thau puhan biu haina lengak ta haijaduna lakibani thanipan helaba phawba asi Laibak ki irang asina maram oirga laingak ta pressure amata pidana laingak ta khangna laingak na khangna thabak pakhalak kadra haina ngairakpani hanagi elected sing da thau sinaduna thabak pikhat hanbagi mahutta thabak pakhat hanbagi mahutta anoba administrative committee semnanaba chahi asigi January da cabinet na order thokiba aduna committee semki adubu ek asina yadabagi matung inna committee adu chatnaba yaroi haina court na haikibani maram asina nauna committee semnanaba hona biganu Indian Constitution amadi ek asibu ikai khumnabiu ad hoc committee na thamliba wafam sing asi lengak na athubada thabakta paikhattaba tarabadi Supreme Court ta wakat lagani maduda tholakpa aphattagi diet lengak na pugadabani haiki ni wana puthoralaga mokoi nemsiti committee ama semnanaba mokoi kanna honai thengang karakta mokoi no honai adu Manipur Panchayati Raj gi ek na madu yade ko madu ek violate tobani Indian Constitution violate tobani nekoi na lengak ta haijeri base madu semdok piu aduga ekoi bu makhata na puhan biu haibasi ai lengak ta thamjari aigi ming Phairojam Christian lining chatpa singi yamna maru oiba kumhai ama oiriba Christmas sahi asi oina harau kumhai yauraroi lining laishon tang pangthok lagani haina International Maitai Christian Youth Assembly gi ambassador Philem Rohanna phondokre International Maitai Christian Youth Assembly gi singna governor unaruba matung tholakpada wafam asi phongdokhibani Rohanna makhata aduna Christmas kumhaiga mari leinana lining laishon gi thoram asi tang kunmari natraga kunmanga da pangthokani hairiba lining laishon gi thoram aduda governor masasu yauningi haibu wafam phongdolaki masimak yamna nungaiba amani haiki Christmas kumhaina lakpada lamdam asida thokliba irang asi loichinduna santi hanjilakpa oirasunu loinana lamdam asida thokliba irang asi loichinanaba hotnabada lengakta pangba yaba mateng pangani haiba wafam Rohanna thamlakli akanba waron nattaba aikoina yamna mangonda santi piba yaba duga mangonda su relax oiba yaba duga mana problem yam che thengnai ni na mangonda su koina function ba yaba mong da aikoina
ngasi haijaro kanda madam na su akhoi punna mana su any solution lok matamda international Maitai Christian Youth Assembly gi site gi su akhoi lokthok loksin tawna ba ya ba mateng se dum longmina se haiba wafam se madam na su thambire duna akhoi athubada international Maitai Christian Youth Assembly na luching jaraga akhoi kanglup mayam sibu loina akhoi baton tawjara kanda yamna dumdam gi oiba celebration na taba adu maming khaki oiba manipur da shanti hanjalak pa ya ba prayer service ama honorable governor su yawraga akhoi sinna ba akhoi prepare tawjaragani hai se koi opposition MP nifung apan ga suspend taukiba loinana suspend taukiba MP masing pun chamaga nifuma thoi chukri parliament thokiba security breach ki matang da yaningda phongdok laduna opposition MP singna protest tauribani nongmata da MP humra nipan suspend taukiba gi damak opposition na prime minister Narendra Modi bu maral siki suspend taukiba MP ayambadi Indian Alliance kini Lok Sabha ge member chamaga nifu humdoi gi manungda Alliance ke member chamaga nifu ni thoi leibani makhoi gi manungda marfudra manga di suspend taukrabani Rajya Sabha ge member chani wo yankhai gi manungda MP chamaga shupna amalai makhoi nifu taruk suspend taukrabani Congress MP Shashi Tharoor na hai kiwada laibak thibani India da parliamentary democracy sikibagi maramda aikoina iba hobu tari BJP government the opposition leaders sing na parliament proceedings da tauge yauna ayat papiri haiki orakliba phibam asina government amasung opposition marakta henna phattama mari lakadari hari security breach ki matang da MP natraga home minister na warol ama piba opposition na pamli adum oina makhoi animak na warol amatta pidri Prime Minister Modi nadi nungti gi phongba pause dainik jagran da thokliba asi yamna serious ni haiki Home Minister na su security breach ki thodok da opposition na politicizing tori haina maral siri Criminal law semdok nanaba maru oinaba bill ahum Lok Sabha da khanaki bill sing adudi Bharatiya Nyaya second Samhita Bharatiya Nagarik Suraksha second Samhita amasung Bharatiya Sakshya Bill Singh asina Indian Penal Code 1860 Code of Criminal Procedure 1973 amasung Indian Evidence Act 1872 gi mahut chinanabani hari bill ahum asi Union Home Minister Amit Shahana Parliament ki monsoon session da puthokibani amadi parliamentary standing committee da refer tokibani bill sing adu withdraw toki aduga amuk handaki session da putholakpani Amit Shah na haikibada first version dagi semdok libasing asi grammatical ni nature dani ningsing bayai maru oiba opposition gi member ayambadi house animakta suspend taukrabani Aroibada Maroyo Pau Amuhanna Viksit Bharat at the rate of 2047 Yimakada Visionary Voices is session on entrepreneurship Haiba Hiramda Kanane Nabagi Thoram Pangtokri Nokpa Kaurobo Chimbal Hainaming Tuanba Street Play Relief Camp the Lady by Inmet Singh Damakta Utkri CBI Amadi NIA na Yum the Sangduna Thibu Humba Amadi Saman Thaduna Kokatpagi Tawombu Yanangdaba Pongdoktuna rally chatkri Loinana suspend Taukiba opposition party MP Singi Masing Samagani Pumatoi Sukri Nasigi Damakta di Paudam Pijaba Matang Asida Lushinjari Mijang Tabir Bukwai Punopu Amukahanna Krumjari